ꯑꯗꯨꯅ subscribe ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯁꯨ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯑꯒꯦ ꯋꯥ ꯉꯥꯡꯕ ꯍꯩꯇꯦꯕ ꯑꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯂꯛꯀꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯁ ꯂꯥꯎ ꯂꯪꯊꯣꯛꯈ꯭ꯔꯁꯤꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯖꯦꯕ ꯑꯗꯣ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦ ꯑꯩꯅ ꯀꯨꯏꯅꯗꯒꯤ ꯑꯁꯥ ꯇꯧꯖꯔꯛꯄ ꯄꯣꯠꯅꯦꯕꯀꯣ ꯑꯩꯅꯗꯤ ꯂꯩꯕ ꯉꯝꯗꯕꯗꯣ ꯍꯟꯇꯛ ꯂꯩꯔꯦ ꯉꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯂꯦꯠꯁ ꯒꯣ ꯀꯅꯥ ꯆꯥꯔꯤ ꯊꯦꯡꯉꯥꯏ ꯀꯣꯂꯤꯡ ꯕꯦꯟ ꯑꯃ ꯊꯤꯡꯖꯤꯜꯂꯦ ꯇ ꯆꯥꯕ ꯊꯕꯛ ꯈꯪꯉꯔꯣꯏꯅ ꯁꯣꯝꯒꯤ ꯀꯩꯅꯣꯗꯣ ꯕ꯭ꯔꯤꯒꯝꯃꯦꯂꯥ ꯃꯣꯏ ꯁꯦꯝ ꯚꯤꯗꯤꯑꯣ ꯁ꯭ꯇꯦꯟꯁꯨ ꯌꯧꯁꯜꯂꯦ ꯅꯩꯔꯒꯦ ꯁꯤꯗꯤ ꯍꯩꯃꯥ ꯅꯪꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯇꯦꯟꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯚ꯭ꯌꯨꯅꯦꯅ 50-100ꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯇꯦꯟ ꯂꯩꯔꯤꯕ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗꯅꯦ ꯑꯁꯦꯡꯗꯤ ꯍꯥꯏꯔꯛꯀꯅꯨ ꯚꯤꯗꯤꯑꯣ ꯅꯠꯇꯕꯗ ꯍꯥꯏꯒꯦꯁꯦ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯇꯦꯟ ꯑꯃ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯁ꯭ꯇꯦꯟꯁꯦ ꯃꯌꯥꯝ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯇꯣꯏꯅꯦ ꯏꯕꯨꯡꯉꯣ ꯀꯥꯟꯅꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯄꯤꯒꯤ ꯀꯩꯅꯣꯝꯃ ꯂꯩꯊꯣꯛ ꯑꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯟꯕꯣꯛꯁꯤꯡ ꯀꯥꯏꯅ ꯅꯪꯒꯤꯕꯨ ꯑꯟꯕꯣꯛꯁꯤꯡ ꯀꯥꯏꯅ ꯅꯨꯄꯤꯁꯦ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯤ ꯑꯌꯣ ꯏꯃꯥ ꯁꯤꯅꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯀꯩ ꯃꯥꯜꯂꯤ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯁ꯭ꯇꯦꯟꯅꯦ ꯑꯗꯣ ꯀꯦꯃꯦꯔꯥꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯅ ꯅꯝꯗꯣꯏꯅꯦ ꯚꯤꯗꯤꯑꯣꯗꯤ ꯑꯗꯣ ꯑꯩ ꯁꯤ ꯂꯥꯛꯄꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯅ ꯑꯩ ꯏꯁꯥ ꯏꯊꯟ ꯅꯝꯕꯅꯤꯅ ꯁꯤꯗꯤ ꯑꯩꯅ ꯍꯥꯡꯇꯣꯛꯎꯔꯦ ꯃꯌꯥꯝ ꯁꯤ ꯃꯈꯨꯝꯁꯤꯃꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯡꯇꯣꯛꯎꯔꯦ ꯑꯗꯣ ꯑꯩꯅ ꯐꯛꯀꯥꯏꯔꯨꯔꯦ ꯐꯔꯦ ꯁꯤꯃꯁꯤ ꯂꯩꯖꯔꯖꯅꯨ ꯁꯤ ꯑꯩꯅ ꯍꯦꯛ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤꯅꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯀꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯚꯤꯗꯤꯑꯣ ꯌꯥꯝꯕꯨꯗꯤ ꯅꯝꯗ꯭ꯔꯤ 3-5ꯕꯨꯗꯤ ꯅꯝꯃꯦ ꯁꯪꯗꯦꯕꯀꯣ ꯑꯗꯣ ꯁ꯭ꯇꯦꯟꯒꯨꯝꯕ ꯃꯇꯦꯡ ꯑꯩ ꯏꯊꯟ ꯅꯝꯖꯕꯅꯤꯅ ꯁ꯭ꯇꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ ꯑꯗꯣ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯎꯠꯀꯦꯕꯀꯣ ꯎꯠꯀꯦꯗꯤ ꯁꯤ ꯁ꯭ꯇꯦꯟꯁꯦ ꯅꯠꯇꯕ ꯑꯗꯨ ꯌꯦꯡꯁꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯒꯅꯤ ꯅꯣꯛꯃꯤꯟꯅꯁꯤ ꯉꯥꯛꯇꯪ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯩꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯊꯣꯛꯄ ꯀꯣ ꯌꯥꯎꯔꯒ ꯍꯥꯏꯗꯤ ꯇꯟꯖꯥꯗꯨꯒꯤ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨꯅꯦꯕ ꯃꯊꯧ ꯇꯥꯏꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯏ ꯑꯩꯅ ꯑꯗꯣ ꯌꯦꯡꯁꯦ ꯆꯠꯁ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯂꯩꯕꯅꯦ ꯑꯩꯅ ꯑꯣꯏꯅ ꯄꯨꯁꯜꯂꯛꯑꯦ ꯀꯩꯅꯣꯗꯣ ꯃꯥꯜꯂꯤ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯁ꯭ꯇꯦꯟꯅꯤꯀꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯕꯅꯦ ꯑꯩꯅ ꯃꯄꯥꯟꯗ ꯌꯥꯝꯅ ꯂꯥꯡꯉꯦꯅ ꯑꯩꯅ ꯃꯅꯨꯡꯗ ꯑꯣꯏꯅ ꯄꯨꯁꯜꯂꯛꯑꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯁꯦꯝꯕꯅꯦꯕ ꯑꯃꯨꯛꯇꯨ ꯌꯥꯝ ꯑꯗꯨꯒ ꯂꯪꯒ ꯀꯤꯁꯟꯁꯤ ꯌꯣꯠꯅꯤꯀꯣ ꯁꯤ ꯃꯌꯥꯝ ꯁꯤꯁꯨ ꯌꯣꯠꯅꯦ ꯃꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯕ ꯄꯣꯠꯅꯦꯕꯀꯣ ꯌꯣꯠꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯌꯣꯠꯅꯦꯕ ꯁꯤꯁꯨ ꯌꯣꯠ ꯉꯥꯛꯇꯅꯦ ꯁꯤꯁꯨ ꯌꯣꯠ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯁꯦ ꯕꯣꯛꯁꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯕꯣꯛꯁꯅꯦꯕꯀꯣ ꯕꯣꯛꯁꯁꯦ ꯀꯃꯥꯏꯅ ꯍꯥꯞꯄꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯠꯇꯣꯔꯛꯑꯒꯦ ꯁꯤ ꯍꯨꯠꯇꯠꯂꯦ ꯁꯤ ꯕꯣꯛꯁꯁꯦ ꯁꯤꯗ ꯍꯨꯠꯇꯠꯂꯦ ꯁꯤ ꯍꯨꯠꯇꯠꯂ ꯃꯇꯨꯡꯗ ꯁꯤꯗ ꯌꯨꯄꯤ ꯑꯃ ꯊꯤꯟꯖꯜꯂꯦꯕꯀꯣ ꯌꯨꯄꯤ ꯑꯃ ꯊꯤꯟꯖꯜꯂꯒ ꯌꯨꯄꯤꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯁꯤ ꯑꯍꯣꯕ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯑꯍꯣꯕ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯁꯤꯗ ꯊꯤꯟꯖꯜꯂꯦꯗꯅ ꯑꯗꯨꯗꯨꯒ ꯁꯤ ꯎꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯥꯗꯕ ꯑꯗꯨꯗꯨꯒ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯆꯠꯄꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯀꯩꯅꯣꯝ ꯂꯧꯔꯛꯈꯤꯒꯦ ꯁꯤ ꯉꯥꯛꯇꯪꯒꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜꯅꯦꯅ ꯈꯟꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯑꯍꯣꯕꯁꯦ ꯁꯤꯗ ꯍꯥꯞꯆꯜꯂꯦꯗꯅꯀꯣ ꯍꯥꯞꯀꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯐꯣꯟꯁꯨ ꯄꯥꯏꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦꯗꯅ ꯐꯣꯟꯁꯦ ꯑꯗꯨꯗꯨꯒ ꯃꯃꯥꯏ ꯏꯁꯀ꯭ꯔꯤꯟ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯞ ꯑꯣꯟ ꯀꯦꯃꯦꯔꯥ ꯀꯩꯀꯩ ꯁꯥꯟꯅꯐꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯗ ꯀꯦꯃꯦꯔꯥ ꯂꯩꯔꯦ ꯑꯗꯨ ꯇꯧꯔ ꯅꯝꯃꯤꯅꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯅꯝꯅꯤꯡꯕ ꯃꯑꯣꯡꯗ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯝꯅꯤꯡꯕ ꯃꯑꯣꯡꯗ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤ ꯁ꯭ꯇꯦꯟꯁꯦ ꯂꯩꯕꯅꯦꯕ ꯉꯔꯥꯡ ꯀꯛꯄꯅꯦ ꯉꯁꯤ ꯑꯗꯨꯝ ꯌꯧꯔꯛꯑꯦ ꯅꯨꯡꯉꯥꯏ ꯁꯤꯗꯗꯤꯀꯣ ꯕꯦꯡꯒ꯭ꯂꯣꯔꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯉꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ
ꯄꯨꯡ 11 ꯄꯨꯡ 10-11ꯐꯥꯎꯗ ꯗꯤꯂꯤꯚꯔꯤ ꯆꯠꯂꯦꯕ ꯃꯣꯏꯗꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯊꯤꯜꯂꯛꯑꯦꯕ ꯑꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯁꯦ ꯍꯥꯡꯇꯣꯛꯑ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯏ ꯛꯋꯥꯂꯤꯇꯤꯁꯦ ꯍꯥꯡꯇꯣꯛꯑꯒꯦ ꯃꯌꯥꯝꯅꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯅꯝꯒꯗ꯭ꯔꯥ ꯑꯣꯀꯦ ꯉꯥꯛꯇꯪ ꯉꯥꯏꯔꯁꯦ ꯁꯤꯅꯤ ꯃꯌꯥꯝꯁꯤ ꯁꯣꯝꯗ ꯁꯤꯗ ꯍꯦꯛꯇ ꯑꯩ ꯈꯨꯠ ꯑꯃꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯈꯨꯠ ꯑꯃꯅ ꯅꯝꯃꯒꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯟꯇꯣꯛꯑꯒꯦ ꯑꯩ ꯈꯨꯠ ꯑꯃꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯔꯝꯗꯤ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯅꯝꯕꯤꯅꯕ ꯂꯩꯇ꯭ꯔꯦꯕ ꯑꯩ ꯈꯨꯠ ꯑꯃꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯈꯥꯎ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯣꯏꯁꯦ ꯑꯟꯕꯣꯛꯁꯤꯡ ꯈꯨꯇꯧꯒꯗꯤ ꯃꯩ ꯆꯠꯂꯦ ꯈꯨꯠ ꯅꯥꯝ ꯇꯧꯕꯤꯅꯤ ꯁꯤꯁ ꯁꯨꯃꯥꯏꯅ ꯃꯃꯟꯗꯤ ꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯎꯔꯦ ꯑꯗꯨ ꯑꯦꯂꯥꯡꯕꯝ ꯕꯤꯀ꯭ꯔꯝꯁꯤꯡ ꯑꯅ ꯁꯨꯃꯥꯏꯅ ꯎꯔꯦ ꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣ ꯃꯤꯡꯅꯦ ꯂꯩꯔꯦ ꯃꯔꯤ ꯌꯥꯅꯕ ꯃꯔꯤꯒꯁꯨ ꯌꯥꯎꯋꯦ ꯃꯣꯏꯁꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯦ ꯌꯥꯝ ꯂꯩꯇ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯌꯨꯇꯨꯕꯁꯦ ꯌꯥꯝ ꯄꯥꯝꯖꯗꯅ ꯌꯥꯝ ꯂꯩꯇ ꯂꯩꯕꯅꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯩꯁꯨ ꯐꯝꯃꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤ ꯑꯩ ꯐꯃꯨꯡꯗ ꯐꯝꯃ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯂꯦꯞꯄꯒ ꯀꯩꯒ ꯀꯩꯅꯣꯝ ꯇꯧꯗꯣꯔꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯃꯑꯣꯡꯁꯦ ꯂꯧꯊꯣꯛꯄꯒꯤ ꯃꯑꯣꯡꯁꯦ ꯈꯨꯠ ꯅꯥꯝꯃ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯦꯕ ꯑꯩ ꯏꯁꯇꯦꯟ ꯂꯩꯇꯕꯒꯤꯀꯣ ꯑꯁꯤ ꯏꯁꯇꯦꯟꯁꯤꯅꯗꯤ ꯅꯦꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯍꯦ ꯈꯨꯠꯅ ꯑꯗꯨꯝ ꯍꯨꯛꯊꯔꯒꯦ ꯑꯩꯁ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯤꯗꯤ ꯌꯥꯝ ꯅꯥꯟꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯊꯟꯗꯅꯤꯅ ꯏꯊꯟ ꯂꯩꯕꯅꯤꯅ ꯏꯊꯟ ꯂꯧꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯀꯩꯀꯩ ꯌꯥꯎꯔꯤꯒꯦ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯁꯤꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯃꯁꯦ ꯑꯗꯨꯒ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯑꯩ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯐꯝꯃꯒ ꯑꯣꯏꯅ ꯇꯧꯔꯦ ꯐꯃꯨꯡꯗ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯤꯅꯕꯁꯨ ꯂꯩꯇꯕ ꯚꯤꯗꯤꯑꯣ ꯅꯝꯗꯧ ꯄꯣꯠꯅ ꯅꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯝꯃꯣꯏꯗꯧ ꯄꯣꯠꯅ ꯅꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣꯝ ꯇꯥꯔꯛꯈ꯭ꯔꯦ ꯑꯣꯀꯦ ꯁꯤꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯐꯣꯟ ꯆꯞꯅꯕ ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯐꯣꯟ ꯆꯞꯀꯗꯕꯀꯣ ꯀꯣꯟꯅꯥꯒ ꯀꯌꯥ ꯂꯧꯊꯣꯛꯑꯁꯤ ꯄꯨꯔꯥ ꯑꯟꯕꯣꯛꯁꯤꯡ ꯈꯨꯇꯧ ꯑꯃꯅꯤ ꯑꯩ ꯁꯣꯝꯗ ꯊꯝꯈ꯭ꯔꯒꯦ ꯁꯤꯁꯨ ꯑꯩ ꯁꯤ ꯂꯩꯔꯦ ꯄꯣꯠꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩ ꯀꯔꯣꯝ ꯌꯦꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯐꯣꯟ ꯃꯃꯥꯏ ꯌꯦꯡꯗꯣꯏꯔꯥ ꯁꯤꯗ ꯌꯦꯡꯗꯣꯏꯔꯥ ꯃꯤꯠꯅ ꯑꯃ ꯈꯨꯠꯅ ꯑꯃ ꯇꯧꯔꯦꯕ ꯌꯥꯗ꯭ꯔꯦꯕ ꯑꯣꯀꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯊꯝꯗꯧꯕꯀꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯅꯣ ꯍꯥꯞꯇꯣꯏꯅꯦꯕ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯀꯩꯅꯣ ꯌꯦꯡꯒꯦ ꯌꯥꯅ ꯍꯦꯛꯇ ꯇꯧꯔꯒꯦ ꯃꯦꯝ ꯁꯤꯃꯗꯤ ꯆꯦꯔꯪ ꯈꯣꯛꯄꯁꯤꯃꯗꯤ ꯌꯥꯅ ꯈꯣꯛꯑꯒꯦ ꯎꯍꯟꯗꯕꯤꯗ ꯌꯥꯗꯦ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯐꯣꯟ ꯆꯞꯅꯕ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯅ ꯐꯣꯟ ꯆꯞꯅꯕ ꯑꯣꯏꯗꯣꯏꯕ ꯁꯤ ꯆꯤꯡꯊꯣꯛ ꯌꯥꯕꯁꯤꯀꯣ ꯑꯣꯀꯦ ꯌꯥꯏ ꯑꯩꯗꯣ ꯈꯨꯠꯅꯥꯝꯈꯛ ꯇꯧꯕꯅꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯩꯁꯟꯕ ꯑꯗꯨꯒ ꯅꯝꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯐꯣꯟ ꯁꯨꯃꯥꯏꯅ ꯆꯞꯄꯒ ꯅꯝꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯒꯨꯝ ꯇꯧꯅꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯛꯀꯠꯂꯛꯑꯒ ꯁꯤꯗꯣ ꯃꯌꯥꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯦꯗꯅ ꯑꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯤꯜꯁ ꯀꯩꯀꯩ ꯅꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯔꯦ ꯊꯦꯛꯆꯟꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯃꯈꯣꯡꯁꯦ ꯀꯌꯥꯝ ꯁꯥꯡꯕꯅꯣꯁꯦ ꯌꯦꯡꯁꯦ ꯃꯩ ꯐꯃꯨꯡ ꯊꯝꯃꯒꯦ ꯕꯦꯔꯥ ꯌꯥꯝ ꯀꯥꯔꯦ ꯁꯤꯁꯤꯅ ꯁꯤ ꯀ꯭ꯂꯤꯞ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀ꯭ꯂꯤꯞ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯏ ꯐꯥꯅꯕꯗꯣ ꯑꯗꯨ ꯀ꯭ꯂꯤꯞꯁꯤ ꯂꯧꯊꯣꯛꯀꯦ ꯀ꯭ꯂꯤꯞꯁꯤ ꯂꯧꯊꯣꯛꯑ ꯆꯤꯡꯊꯣꯛꯇꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯛꯊꯠꯂꯦ ꯀꯩꯒꯤꯅꯣ ꯌꯥꯔꯦ ꯀꯛꯊꯠꯂꯦꯗꯤ ꯀꯩꯅꯣ ꯇꯧꯔꯕ ꯈꯨꯠꯅ ꯑꯝꯇꯪ ꯇꯧꯔꯝꯃꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯑꯦ ꯂꯣꯏꯔꯦ ꯁꯤꯃꯨꯛ ꯀ꯭ꯂꯤꯞꯁꯦ ꯐꯥꯖꯤꯟꯕꯤꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯆꯥꯅꯦ ꯑꯗꯣ ꯂꯤꯡꯗꯤ ꯂꯤꯡ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯋꯦ ꯂꯤꯡꯗꯤ ꯌꯥꯝ ꯂꯤꯡꯉꯤꯀꯣ ꯃꯌꯥꯝ ꯃꯥꯒꯤ ꯀꯩꯅꯣꯗꯣ 5 kg ꯅꯠꯇꯦ
5,000 ꯒ꯭ꯔꯥꯝ ꯍꯥꯏꯕ ꯀꯩꯅꯣꯝ ꯑꯣꯏꯈꯤꯕꯅꯦ ꯀꯦꯖꯤ 5ꯔ ꯁꯨꯝ ꯑꯣꯏꯈꯤꯕꯅꯦ ꯃꯥꯏꯗꯣ 5,000 ꯒ꯭ꯔꯥꯝ ꯀꯌꯥꯅꯣꯝ ꯑꯣꯏꯈꯤꯕꯅꯤ ꯀꯥꯎꯈ꯭ꯔꯦꯅꯦ 5,000 ꯑꯣꯏꯗꯣꯏ 5,000 ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯑꯣꯏꯕꯀꯣ ꯀꯦꯖꯤ 5 ꯑꯣꯏꯒꯗꯕ ꯐꯥꯖꯜꯂꯦ ꯃꯈꯣꯡ ꯑꯅꯤꯃꯗꯤ ꯁꯥꯡꯇꯣꯛꯈ꯭ꯔꯦ ꯃꯈꯣꯡ ꯑꯃ ꯋꯥꯠꯂꯤ ꯑꯩꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯐꯖꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯈꯨꯠ ꯑꯃꯅ ꯑꯃꯨꯛ ꯇꯧ ꯑꯃꯅ ꯑꯃꯨꯛ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯖꯜꯂꯦ ꯃꯌꯥꯝ ꯑꯩꯁꯨ ꯂꯩꯇ ꯂꯩꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯄꯥꯝꯃꯟꯗꯅ ꯑꯗꯨ ꯚ꯭ꯌꯨꯁꯨ ꯀꯩꯁꯨ ꯀꯥꯗꯦ ꯑꯗꯣ ꯚ꯭ꯌꯨꯁꯨ ꯀꯩꯁꯨ ꯀꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯣꯏꯅ ꯊꯥꯡꯖꯜꯂꯒꯦ ꯀꯩꯅꯣ ꯇꯧꯔꯦ ꯐꯔꯛ ꯇꯥꯔꯦ ꯐꯥꯛꯇꯣꯛꯀꯗꯕꯁꯦ ꯃꯈꯣꯡꯁꯦ ꯐꯥꯛꯇꯣꯛꯀꯗꯕꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯐꯔꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤꯕꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯃꯨꯛ ꯆꯤꯡꯈꯠꯂꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯀꯗꯕ ꯃꯁꯤ ꯂꯩꯁꯟꯕ ꯐꯣꯟ ꯑꯃ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯏꯁꯇꯦꯟꯁꯦ ꯁꯤꯅꯦ ꯃꯈꯣꯡ ꯏꯁꯇꯦꯟ ꯀꯩꯅꯣ ꯀꯩꯁꯨ ꯃꯥꯜ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯋꯥꯡꯕꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯗꯤ ꯌꯥꯔꯅꯤ ꯅꯝꯕꯒꯤꯀꯣ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯔꯅꯤ ꯑꯗꯣ ꯈꯤꯇꯪ ꯋꯥꯡꯈꯠꯍꯟꯅꯤꯡꯉꯥꯏꯗꯁꯨ ꯋꯥꯡꯈꯠꯅꯤꯡꯍꯟꯕ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯒ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯤꯛꯁꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯋꯥꯡꯈꯠꯄ ꯑꯗꯣ ꯁꯤꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯁꯥꯟꯅꯅꯕꯅꯤꯀꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯂꯣꯏ ꯁꯥꯟꯅꯕ ꯌꯥꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯗ ꯁꯤꯁꯤꯗꯁꯨ ꯂꯩꯊꯣꯛꯑꯒ ꯃꯈꯣꯡ ꯑꯣꯏꯅ ꯆꯠꯂꯦ ꯋꯦꯠ ꯌꯥꯎꯗꯕꯩꯗꯣ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕ ꯃꯈꯣꯡ ꯑꯣꯏꯅ ꯆꯠꯂꯦ ꯀꯩꯅꯣ ꯇꯧꯋꯦ ꯆꯠꯂꯦꯕ ꯑꯗꯨꯒ ꯃꯈꯣꯡꯁꯦ ꯌꯥꯡꯕꯒꯤꯀꯣ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯒ ꯅꯝꯒꯗꯕ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯩꯀꯥꯏꯗꯣ ꯁꯤꯅꯤ ꯑꯩꯒꯤ ꯂꯩꯇ ꯂꯩꯕꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯌꯥꯝ ꯀꯟꯅ ꯐꯖꯅꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤꯅꯀꯣ ꯌꯥꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯏꯁꯇꯦꯟꯗꯩ ꯅꯝꯃꯛꯏꯅꯦ ꯑꯗꯣ ꯀꯦꯃꯦꯔꯥꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯁꯦꯡꯕ ꯑꯃ ꯊꯝꯗ꯭ꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯆꯥꯁꯤꯡꯕꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯞꯄꯛꯑꯒꯦ ꯋꯥ ꯉꯥꯡꯕ ꯍꯩꯇꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯌꯔ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯌꯥꯝ